ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯁꯅ ꯋꯥꯈꯜ ꯑꯃ ꯊꯣꯛꯇꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯩ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ, ꯃꯥ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯤ꯫ ꯋꯥꯡꯂꯦꯟꯅ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯈꯥꯝꯂꯛꯂꯦ꯫ ꯍꯦꯟꯁꯅꯥꯗꯤ ꯒꯥꯔꯤꯗꯨꯅ ꯈꯥꯝꯂꯕꯁꯨ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯉꯁꯥꯏ ꯖꯨꯂꯤꯅ ꯄꯤꯔꯛꯄ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯊꯥꯗꯣꯏꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ, "ꯏꯆꯦ, ꯏꯆꯦ, ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ." ꯍꯦꯟꯁꯅ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯏ꯫ ꯊꯥꯗꯣꯏꯗ ꯐꯠ ꯌꯦꯡꯂꯛꯏ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯑꯅꯤꯗꯨꯅ ꯀꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ, ꯀꯨꯝꯃꯣꯗꯅ. ꯃꯅꯨꯡꯗꯅ ꯍꯦꯟꯅ ꯐꯖꯕꯅꯤ, ꯐꯠ ꯆꯪꯉꯨꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯁꯤ." ꯍꯦꯟꯁꯅ ꯍꯣꯏꯃꯥꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯊꯥꯗꯣꯏꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯑꯍꯨꯝꯗꯨ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯋꯥꯡꯂꯦꯟꯒ ꯊꯥꯗꯣꯏꯒꯗꯤ ꯃꯐꯝꯗꯨꯕꯨ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟꯁꯅ ꯐꯠ ꯂꯩꯊꯍꯧꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯊꯟꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯈꯔꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯅꯥꯀꯣꯡ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯈꯔ ꯁꯣꯡꯊꯥꯡꯅꯅ ꯇꯥꯔꯛꯏ꯫ "ꯃꯆꯥ, ꯅꯪ ꯆꯠꯈꯤꯅꯨꯀꯣ. ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯀꯞꯀꯅꯤ. ꯑꯩꯒꯤꯗꯤ ꯃꯃꯥꯁꯨ ꯂꯩꯇꯦ. ꯃꯆꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯁꯥꯟꯅꯍꯧꯅꯤ? ꯃꯆꯥ, ꯅꯪ ꯆꯠꯈꯤꯅꯨꯀꯣ." "ꯁꯥꯔ, ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ. ꯑꯩ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯄꯥꯝꯗꯦ. ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ. ꯄꯥꯕꯨꯡꯗꯁꯨ ꯐꯖꯅ ꯍꯥꯏꯌꯨ. ꯑꯩ ꯁꯥꯔꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯔꯒꯦ." "ꯁꯥꯔꯅ ꯅꯪꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏꯁꯤꯅ. ꯅꯪꯕꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯒꯦ. ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯆꯥꯎꯅ ꯂꯦꯞꯄꯤꯕꯁꯤꯗꯤ ꯄꯥꯕꯨꯡꯅꯁꯨ ꯁꯣꯏꯗꯅ ꯌꯥꯅꯤꯡꯏ. ꯑꯩ ꯍꯥꯏꯒꯦ, ꯁꯥꯔꯅ ꯌꯥꯅꯕ ꯍꯥꯏꯒꯦ. ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯈꯤꯅꯣ." ꯍꯦꯟꯁꯅ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯔꯛꯄꯗ ꯃꯊꯟꯇ ꯀꯣꯛꯇꯨ ꯄꯣꯈꯥꯏꯔꯛꯀꯗꯧꯔꯦ꯫ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯅꯥꯀꯣꯡ ꯑꯗꯨꯗ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ "ꯀꯩꯅꯣ, ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ? ꯑꯩ ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯒꯗꯧꯔꯦ. ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ." ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯃꯤꯁꯛ ꯑꯃꯒ ꯈꯪꯊꯦꯡ ꯊꯦꯡꯖꯤꯟꯅꯩ꯫ ꯃꯤꯁꯛꯇꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯕꯤꯂꯥꯅꯤ꯫ ꯕꯤꯂꯥ ꯍꯦꯟꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯛꯏ, ꯄꯤꯁꯨꯝ ꯁꯨꯛꯅ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯨꯂꯛꯏ꯫ "ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯂꯤꯕ ꯑꯣꯏꯔꯦ." ꯍꯦꯟꯁꯅ ꯕꯤꯂꯥꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯕꯤꯂꯥꯅ ꯍꯦꯟꯁꯅꯥꯒꯤ ꯈꯨꯠꯇꯨ ꯇꯥꯞ ꯐꯥꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯅꯨꯄꯤ ꯊꯤꯟꯅꯕ ꯂꯩꯅꯔꯕ ꯃꯌꯥꯝꯗꯨꯗꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯍꯨꯞꯆꯤꯟꯅꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯤ ꯈꯔꯅꯁꯨ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯁꯅꯥ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩ꯫ ꯃꯆꯤꯟꯗ ꯈꯨꯝꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕꯤ ꯑꯃꯨꯛ ꯀꯞꯆꯩ꯫ "ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯁꯥꯔ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯗ꯭ꯔꯦ. ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯁꯨꯛ ꯑꯄꯟ ꯅꯪꯍꯟꯕ ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯑꯃ ꯁꯤꯈꯤꯕꯅꯤ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ. ꯑꯗꯨꯕꯨ ꯅꯈꯣꯏ ꯀꯥꯏꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏ. ꯏꯃꯥ, ꯅꯆꯥꯁꯤꯡ ꯑꯁꯤꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ. ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ." ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯍꯦꯟꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯐꯅꯗꯤ ꯁꯥꯡꯂꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯌꯧꯒꯗꯧꯕ ꯄꯟꯊꯨꯡꯗꯨꯃꯗꯤ ꯃꯥ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯈꯣꯡꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯍꯦꯟꯁꯅꯥꯅ ꯑꯗꯨꯝ ꯆꯠꯂꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯃꯥꯒꯤ ꯇꯨꯡꯗ ꯀꯥꯔ ꯑꯃꯨꯕ ꯑꯃꯅ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯛꯄꯗꯨ ꯃꯥꯁꯨ ꯎꯔꯦ꯫ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯥꯛ ꯅꯛꯄ ꯊꯣꯡꯒꯥꯜ ꯑꯃꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯨꯡ ꯍꯟꯅꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝꯗꯨꯗꯤ ꯑꯇꯩ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒꯤ ꯌꯨꯝ ꯑꯁꯦꯡꯕꯃꯛꯇꯗ ꯑꯣꯏꯔꯝꯂꯦ꯫ ꯍꯦꯟꯁꯅꯥ ꯇꯍꯥ ꯇꯍꯥ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ꯫ ꯇꯥꯟ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯕꯤꯂꯥꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯗꯨꯗ ꯃꯤ ꯑꯃꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯆꯪꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ꯫ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ꯫ "ꯍꯩ, ꯀꯅꯥꯅꯣ? ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯤꯕꯗꯨ ꯀꯅꯥꯅꯣ?" ꯍꯦꯟꯁꯅꯥꯁꯨ ꯈꯪꯏ, ꯃꯃꯥꯏ ꯊꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯕꯤꯂꯥꯗꯤ ꯍꯦꯟꯁꯅꯥ ꯑꯣꯏꯔꯝꯕꯁꯤꯗꯅꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯀꯨꯏꯔꯕꯅꯤ
ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯈꯤꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗ ꯂꯩꯔꯝꯕꯁꯤꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯍꯥ? ꯀꯔꯥꯏꯗꯒꯤ ꯐꯤꯖꯣꯜꯅꯣ ꯅꯪꯅ ꯁꯦꯠꯆꯔꯛꯂꯤꯕꯁꯤꯅ? ꯍꯦꯟꯁꯅ ꯃꯃꯤꯠ ꯏꯔꯥ ꯊꯥꯡꯅ ꯕꯤꯂꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯤꯀꯨꯞ ꯈꯔ ꯌꯨꯝꯁꯤꯜꯂꯒꯦ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ, ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯕꯤꯂꯥ ꯏꯁꯤꯡ ꯕꯥꯜꯇꯤꯟꯗꯨ ꯊꯨꯅ ꯊꯝꯂꯒ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯍꯦꯟꯁꯅꯥꯒꯤ ꯃꯥꯡꯗ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯏꯃꯨꯡꯗ ꯆꯪꯗꯣꯏꯕ? ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯒꯦ? ꯍꯥ? ꯌꯨꯝꯁꯤꯗ ꯕꯗꯅꯥꯝ ꯄꯤꯁꯤꯟꯅꯕ ꯅꯪ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯌꯥꯔꯣꯏ ꯆꯪꯉꯣ꯫ ꯍꯦꯟꯁꯅꯥ ꯈꯣꯟꯖꯦꯜ ꯅꯤꯛꯅ, ꯅꯪꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥꯗꯨꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯤ꯫ ꯅꯪꯅꯁꯨ ꯅꯝꯗꯨꯅ ꯏꯃꯥꯇꯣꯟ ꯍꯥꯏꯕ ꯃꯤꯡꯁꯦ ꯀꯧꯍꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯐꯥꯎꯕ ꯄꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯏꯃꯥꯇꯣꯟ, ꯅꯪꯁꯤ ꯅꯨꯄꯤꯅꯤꯀꯣ? ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯨ ꯃꯁꯛ ꯈꯪꯗꯦꯀꯣ? ꯉꯁꯤ ꯑꯩꯅ ꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯄꯨꯝꯕꯗꯤ ꯅꯪꯅꯅꯤꯀꯣ? ꯅꯪꯅ ꯇꯣꯈꯥꯏ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯃꯍꯨꯠ ꯅꯪꯅ ꯏꯆꯤꯜ ꯏꯄꯨꯕꯨ ꯅꯥꯎꯀꯣꯟꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯇꯥꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯇꯥꯔꯝꯂꯣꯏꯀꯣ? ꯕꯤꯂꯥ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯈꯔ ꯆꯪꯂꯛꯄꯗꯨ ꯍꯦꯟꯁꯅ ꯈꯖꯤꯛ ꯄꯥꯈꯠꯅ ꯕꯤꯂꯥꯒꯤ ꯇꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯕꯤꯂꯥꯁꯨ ꯑꯣꯏꯔꯤ ꯃꯇꯧꯁꯤꯗ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯛꯄꯅꯤ, ꯍꯨꯔꯥꯟꯕꯤꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ, ꯍꯩ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ, ꯆꯠꯅꯕ ꯇꯧꯁꯤꯅ꯫ ꯕꯤꯂꯥꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯩꯗꯧꯔꯝꯕꯒꯤꯅꯣ? ꯋꯥꯔꯤꯗꯨ ꯐꯖꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯍꯦꯟꯁꯅꯥꯕꯨ ꯃꯔꯥꯜ ꯁꯤꯅꯕ ꯕꯤꯂꯥꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤꯗꯨꯗ ꯕꯤꯂꯥꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯍꯦꯟꯁꯅꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯅꯪ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏꯌꯦ, ꯅꯔꯥꯜꯗꯨ ꯂꯩꯔꯕꯅꯤꯅ ꯂꯣꯠꯂꯤꯕꯅꯤꯅꯦ ꯅꯪ, ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯏꯃꯥꯏꯄꯦꯝꯃ ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯃꯤꯅꯦ, ꯉꯝꯃꯤ꯫ ꯃꯤꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗꯨꯗ ꯂꯩꯁꯤꯟꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪ, ꯑꯗꯨꯁꯨ ꯃꯆꯥꯁꯨ ꯂꯩꯔꯕ꯫ ꯅꯃꯥꯗꯨꯒꯤ ꯂꯝꯆꯠꯇꯨ ꯂꯧꯕꯅꯤꯅ ꯆꯨꯡꯁꯤꯟꯗꯅ ꯃꯤ ꯈꯨꯗꯤꯡ ꯅꯞꯁꯤꯟꯕꯗꯣ ꯅꯪꯁꯨ ꯇꯧꯏꯅꯦ꯫ ꯍꯦ, ꯅꯁꯛꯇꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩꯉꯣꯟꯗꯒ ꯂꯥꯟꯗꯕꯒꯤ ꯁꯥꯗꯅ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯌꯥꯔꯣꯏ, ꯅꯪ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯕꯨꯡꯉꯣ ꯄꯨꯈ꯭ꯔꯣ, ꯅꯨꯄꯤꯁꯤ ꯄꯨꯈ꯭ꯔꯣ, ꯏꯅꯦꯗ ꯃꯣꯏꯊꯦꯝ ꯇꯧꯔꯝꯂꯤꯕꯅꯤ ꯃꯥꯅ, ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡꯗꯨ ꯐꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯍꯦꯟꯁꯅ ꯊꯣꯡꯗꯨꯗ ꯊꯤꯟꯗꯨꯅ ꯀꯧꯖꯩ꯫ ꯅꯠꯇꯦ ꯏꯃꯥꯇꯣꯟ, ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ, ꯑꯩꯒꯤ ꯋꯥꯁꯤ ꯑꯝꯇ ꯇꯥꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯁꯅꯥꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯁꯨ ꯍꯦꯟꯁꯅꯥꯕꯨ ꯐꯥꯅꯕ ꯑꯕꯦꯝꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯗꯨꯅ ꯍꯦꯟꯁꯅꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯖꯦꯟ ꯍꯦꯟꯁꯅꯥꯗꯤ ꯕꯤꯂꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯕꯤꯂꯥꯅ ꯆꯤꯡꯂꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯏꯅꯦꯕꯣ? ꯃꯤꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ? ꯕꯤꯂꯥꯗꯤ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯁꯤꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯅꯪꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ꯫ ꯅꯪꯒꯤ ꯑꯌꯣꯛꯄꯤ ꯅꯃꯥꯗꯨꯅꯁꯨ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ, ꯅꯪꯗꯤ ꯀꯗꯥꯏ ꯂꯣꯠꯂꯨꯔꯤꯕ? ꯍꯦꯟꯁꯅ ꯃꯀꯣꯛꯇꯨ ꯈꯔꯒ ꯉꯥꯎꯕꯒ ꯕꯤꯂꯥꯒꯤ ꯋꯥꯁꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯗ ꯁꯝꯅꯗ꯭ꯔꯤ ꯃꯉꯣꯟꯗꯗꯤ ꯏꯁꯨꯛ ꯁꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯀꯥꯏꯗꯒꯤ ꯑꯌꯣꯛꯄꯤ ꯏꯃꯥꯅꯣ? ꯑꯩꯒꯤ ꯀꯅꯥꯝ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ? ꯑꯩ ꯅꯪ ꯃꯁꯛ ꯈꯪꯗꯤꯌꯦ꯫ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯑꯉꯥꯎꯕ ꯌꯥꯝ ꯂꯩꯅꯦ, ꯑꯩ ꯃꯇꯨꯡꯗꯒ ꯂꯥꯛꯆꯔꯔꯣꯏ, ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦꯕ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯕꯤꯂꯥꯗꯤ ꯍꯦꯟꯁꯅꯥꯒꯤ ꯎꯠꯂꯝꯂꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯃꯣꯏꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗꯨ ꯋꯥꯡꯂꯦꯟꯗꯤ ꯉꯁꯥꯏ ꯁꯥꯌꯣꯟꯕꯅ ꯎꯠꯂꯝꯂꯤ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯤꯠꯃꯥꯡꯗꯨꯗ ꯆꯣꯡꯊꯣꯛꯇꯨꯅ ꯎꯔꯒ ꯂꯩꯔꯦ꯫ ꯃꯥ ꯋꯥꯈꯜꯗꯨ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯕꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯊꯅꯝꯂꯒ ꯃꯊꯟꯇ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯔꯒ ꯂꯥꯛꯏ꯫ ꯃꯥꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯅꯕ ꯃꯁꯥ ꯈꯖꯤꯛ ꯂꯦꯡꯕꯗꯨꯗ ꯇꯔꯅꯤꯡꯗꯨ ꯈꯖꯤꯛ ꯁꯣꯏꯈꯤꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤꯗꯨꯗ ꯈꯪꯊꯧ ꯊꯧꯖꯤꯜꯂꯨꯔꯦ꯫ ꯋꯥꯡꯂꯦꯟ ꯇꯍꯥꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯄꯒ ꯖꯞ ꯈꯥꯝꯗꯨꯅ ꯊꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯇꯨꯁꯤꯟꯗꯨꯅ ꯍꯧꯒꯠꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫
Wanglen thuna sangsinduna haugatpiduna hairei. Ine, ai uzahudradun tawbani, saubiba yadeko. Premisu itap tapna khumlei. Saudi, yarani, ine kaisu tawdri, isa sasaro. Wanglen, Premisi kadaidana ukrabagum tawi phat hairei. Nene si ai kadaidana ukrabagum tawi, ningsingmudi thokdri. Premisu wahaituda Wanglena phat yenglei. Second khra yengla matung hangai hairei. Noma hospital da aigi isa nupabu pukhatpirama ibungodu natrane. Nene kaujine. Wanglen sojikta da gyan tarakle nokfet tawduna khummi. Oh, nazani singjare. Thaujal haiba natro. Nene gi isa nupadu pa. Mani. Isabo muktang thengnarabadi haidana nene su khalibani. Adu yengoi. Nene gi yumsu laptri ngak changlu kisilaw. Nasidi changjaroi gine. Kona matang sawdo ni changage. Aise thabak amasu chatobu leiri. Koiroye ngak khaktani se. Kona gi dudi thengnaroi tamma ngamana tene. Premi na haimanbadagi Wanglen su satpa ngamdraduna Premi bu magi gari da haplaga yumdo ina lakle. Lao ibu hekta sangsi. Hoi. Imung de sanglakle Sandra su thorakpaga lamyai du thengnai. Nangdi kara yuraba. Nauri maruda pakon thabu sabek manaradana nangama. Nupa masasna kanana. Premi nukmi kumnai. Aikoi thausagu hospital da pukhat piramba ibungodune. Lairing sindana lambida thengnaduna aina yumda sangu kisi haidana pusilaini. Ibungo somna phamsi. Aidi noi inisi halak mande haidana thiba thorake haidan toramnibani. Ibunga nang kakaga ngak phamlamuko nene thaujal su kauthorake. Hoi. Sandra su phamthakre Wanglen su sangsinduna phammi. Isagi mingdubu kari haibano. Wanglen haibni kaka. Ima baba hoidi suna leiba natro. Amta leitrada kaka. Hauzik leiba haibabu ikoi tamoga aiga khaktani. Tamos yumda pang leite. Magi thabaktuda. Aisu duty sashradi yumda mathantani leudoise. Ise dhokpanita. Nang kakagi sunine. Isa aniga ikoi mari khaktani leiba. Adubu kari leibak no khangdre tawrise. Isa nupido thiba khanglaktaba chahi ama helakle. Madugi wakhalda mama sisu wakhal leiman oirabani. Wanglena khumgi tawrakpada Premi na thaujal pusilaktuna sanglakpaduda thatkre. Abunga sida leirisi kanano masak khangmari yengune. Thaujal Wanglen da muna yengi aduga makokto haiduna. Khangde. Wanglen nokmi. Thaujal launi sida. Tamoga wari sanasi. Thaujal su moli sangaktuna Wanglen gi nakalda phammi. Premi na su wa khangna coffee semduna chana makhraga puthorei. Madu ubada Wanglen hairei. Nini wanaba tawdrasu yarabsida. Isana madu hairaklani khangdana nini nanya adum puthoraklabani. Nong phadok lakdaga karimta sadana hankiba yabro. Sebagidi noi nene se phakraba ponida. Yumna sumaina khangna sana miga lakpase modokna raukrabani mati. Wanglen nokmi tare. Asumna wari watai khra tawramatung Wanglen su chatnaba haugalei. Adubu washroom changninge haidana sangluraga thorakpani. Hensnagi roomgi yet thangbada washroom du leibani. Mana kado lalaga lakpada mamituna karinuma ukibani. Aduna chatlamdu leptuna mamaitabna leisilaktuna Hensnagi room mamang adu leplare. Maya karap tawn leiba thongdu tabna induna manungdadi sangdabi kadugi akoibadu amuktang yenglei. Phamung nakalda leiriba table masa adugi mathakta photo frame ama leiribaduda mityeng tarei. Laina insilakbagum photo du ma khanging yengingluri. Aduna tapna kaasda changlei. Aduga frame du tapna paikhatuna yauri misak singdubu yengli. Premi Sandra madi thaujal su yauri adubu nakalda nokfet tawna leiriba saktam du urubada Wanglen ngakna second khradi yengduna lei. Saktam du aduk manariba karigino haina khani. Khana photo frame du adum pairaga mathurei. Premi ge Sandra ga su mabu ngai du leirammi. Adubu Wanglen tawraklibadu ubada anidu tingak yengnei. Wanglen su prap anidu gi manakta sangsilei aduga isam-samna dum hanglei. Mine sibu kana ai mase kaiduna mu ukibugum tawi.
ꯅꯤꯅꯦꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯋꯥꯁꯤꯗ ꯄ꯭ꯔꯦꯃꯤ ꯇꯍꯥꯅ ꯈꯨꯝꯃꯤ꯫ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯕꯒꯤ ꯋꯥꯐꯝꯅꯣ ꯏꯕꯨꯡꯉꯣ? ꯅꯪꯅ ꯅꯤꯡꯁꯤꯡꯂꯒꯗꯤ ꯅꯤꯅꯦ ꯍꯣꯏꯗ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯂꯅꯤ ꯈꯜꯂꯛꯏ, ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯋꯥꯔꯤꯗꯣ ꯅꯆꯥꯁꯨ ꯈꯪꯖꯅꯤꯡꯉꯤ꯫ ꯅꯤꯅꯦꯅ ꯆꯤꯡꯅꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯂꯤꯕꯤꯌꯨ꯫ ꯄ꯭ꯔꯦꯃꯤꯁꯨ ꯆꯤꯡꯅꯕ ꯑꯃꯃꯨꯛ ꯊꯝꯗꯅ ꯋꯥꯔꯤꯗꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯋꯥꯡꯂꯦꯟꯅ ꯂꯤꯔꯛꯏ꯫ ꯋꯥꯡꯂꯦꯟꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪꯅ ꯇꯥꯔꯛꯏ꯫ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯋꯥꯡꯂꯦꯟ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯅꯦ, ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯑꯩ ꯈꯪꯅꯤꯡꯗꯨꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯅꯦꯅ ꯉꯁꯤꯗꯤ ꯂꯣꯏꯅ ꯈꯪꯍꯟꯕꯤꯔꯦ꯫ ꯅꯤꯅꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯅꯦ ꯍꯣꯏꯗ ꯑꯩꯅ ꯑꯣꯏꯗꯕ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯗꯨꯒꯤꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯁꯤ ꯇꯥꯕꯗ ꯆꯟꯗ꯭ꯔꯒ ꯄ꯭ꯔꯦꯃꯤꯒꯤꯗꯤ ꯉꯛꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯤꯡꯁꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯏꯟꯁꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯄ꯭ꯔꯦꯃꯤ ꯃꯄꯤ ꯁꯤꯟꯊꯥ ꯋꯥꯡꯂꯦꯟꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯔꯥꯜꯗꯤ ꯂꯩꯇꯕꯅꯤ, ꯅꯤꯅꯦꯅ ꯈꯪꯉꯤ꯫ ꯑꯩ ꯏꯁꯥꯒꯤ ꯁꯛꯇꯝꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯦ꯫ ꯏꯁꯥꯒꯤ ꯁꯛꯇꯝꯗꯣ ꯅꯤꯅꯦ ꯑꯃꯨꯛꯇ ꯎꯖꯒꯦ, ꯃꯗꯨꯒꯤ ꯑꯌꯥꯕ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ꯫ ꯑꯩ ꯏꯁꯥꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯒꯦ, ꯑꯩ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯎꯖꯒꯦ꯫ ꯍꯥꯏꯔꯒ ꯄ꯭ꯔꯦꯃꯤ ꯋꯥꯡꯂꯦꯟꯒꯤ ꯈꯣꯡ ꯁꯣꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯐꯠ ꯍꯟꯗꯣꯛꯇꯨꯅ ꯄ꯭ꯔꯦꯃꯤꯕꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯅꯤꯅꯦ, ꯅꯆꯥꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯇꯧꯍꯩꯗꯦ꯫ ꯅꯤꯅꯦꯒꯤ ꯏꯆꯥꯕꯨ ꯎꯅꯕꯗ ꯀꯅꯥꯅ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯅꯆꯥꯅ ꯍꯥꯏꯒꯗꯕꯗꯤ ꯁꯅꯥ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯑꯣꯏꯗ꯭ꯔꯤ, ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯃꯁꯥꯗ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯥ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯤ꯫ ꯄꯥꯁꯀꯤ ꯋꯥꯔꯤ ꯑꯃꯇ ꯃꯥ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯅꯤꯅꯦ ꯍꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯉꯣꯏ꯫ ꯍꯧꯖꯤꯛ ꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯎꯅꯕꯗꯤ ꯌꯥꯈꯤꯔꯣꯏ ꯅꯤꯅꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯅꯆꯥꯅ ꯁꯣꯏꯗꯅ ꯅꯤꯅꯦ ꯍꯣꯏꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯇꯞꯅ ꯁꯣꯏꯗꯅ ꯃꯥ ꯅꯤꯡꯁꯤꯡꯂꯛꯈꯤꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯁꯅꯥꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯕ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯑꯩꯒꯤ ꯂꯦꯕꯦꯜꯗ ꯍꯣꯠꯅꯖꯒꯦ꯫ ꯅꯤꯅꯦ ꯍꯣꯏꯗ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯕꯨꯡꯉꯣ, ꯄꯨꯡ 9 ꯇꯥꯒꯗꯧꯔꯦ ꯋꯥꯡꯂꯦꯟꯅ ꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨ꯫ ꯊꯥꯗꯣꯏꯁꯨ ꯇꯨꯝꯗꯅ ꯋꯥꯡꯂꯦꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ꯫ ꯋꯥꯡꯂꯦꯟꯁꯨ ꯃꯣꯜꯂꯤ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔꯗꯨꯗ ꯀꯥꯈꯠꯂꯛꯏ, ꯑꯗꯨꯒ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯗꯣꯛꯇꯔ, ꯀꯗꯥꯏꯗ ꯆꯠꯂꯨꯕ꯭ꯔꯥ? ꯋꯥꯡꯂꯦꯟ ꯃꯃꯤꯠꯀꯗꯨ ꯏꯉꯥꯡ-ꯉꯥꯡꯏ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯁꯛꯐꯝ ꯑꯃ ꯉꯁꯤ ꯎꯕꯁꯤꯗ ꯊꯥꯗꯣꯏꯗꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯋꯥꯡꯂꯦꯟꯗꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯣꯟꯖꯦꯜ ꯐꯥꯏꯒꯦ ꯇꯧꯕꯗꯨ ꯐꯥꯖꯤꯜꯂꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯤꯗ꯫ ꯅꯣꯏꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯀꯗꯥꯏꯗ ꯀꯣꯏꯔꯨꯕ꯭ꯔꯥ? ꯏꯆꯦꯗꯤ ꯑꯩꯅ ꯈꯔ ꯅꯝꯗꯅ ꯄꯤꯖꯈ꯭ꯔꯦ, ꯑꯩꯗꯤ ꯆꯥꯗ꯭ꯔꯤ꯫ ꯗꯣꯛꯇꯔ ꯃꯊꯟꯇ ꯍꯜꯂꯛꯂꯒ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯉꯥꯏꯕꯤꯕꯅꯤ꯫ ꯑꯣ, ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯏꯟꯅꯔꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯂꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯆꯪꯗꯕꯤ ꯁꯣꯐꯥꯗꯨꯗ ꯃꯁꯥꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯗꯣꯏꯗꯨ ꯇꯤꯡꯉꯛ ꯌꯦꯡꯏ꯫ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯁꯤ ꯗꯣꯛꯇꯔ, ꯑꯩ ꯊꯥꯡꯗꯣꯛꯑꯝꯃꯣꯔꯥ? ꯋꯥꯡꯂꯦꯟ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯋꯥꯡꯂꯦꯟꯅ ꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯂꯦ꯫ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯈꯪꯅꯁꯨ ꯌꯦꯡꯂꯛꯏ꯫ ꯋꯥꯡꯂꯦꯟ ꯈꯣꯟꯖꯦꯜꯗꯨ ꯏꯔꯨꯝ ꯂꯨꯝꯊꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯦ, ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯥ? ꯊꯥꯗꯣꯏ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯍꯣꯏ, ꯁꯤꯗ ꯐꯝꯃꯨꯁꯦ ꯍꯥꯏꯔꯒ ꯋꯥꯡꯂꯦꯟ ꯐꯝꯂꯤꯕꯗꯨ ꯈꯔ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯇꯞꯅ ꯐꯝꯊꯩ, ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯋꯥꯡꯂꯦꯟꯗ ꯌꯦꯡꯏ꯫ ꯋꯥꯡꯂꯦꯟꯁꯨ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯤ ꯂꯩꯔꯥꯡ ꯑꯃꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯕꯁꯤ ꯂꯥꯟꯕ ꯇꯥꯔꯗ꯭ꯔꯥ? ꯈꯪꯅ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯅꯠꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯨ ꯄꯥꯜꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯊꯃꯣꯏ ꯑꯃꯗꯤ ꯑꯣꯏꯍꯧꯔꯦ꯫ ꯁꯤꯕꯨ ꯀꯔꯝꯅ ꯑꯩꯅ ꯃꯨꯊꯠꯄ ꯉꯝꯒꯅꯤ? ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯕ꯭ꯔꯥ? ꯅꯨꯡꯁꯤꯕ, ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯗ꯭ꯔꯥ? ꯅꯨꯡꯁꯤ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯁꯅꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ꯫
ꯃꯥꯕꯨ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ, ꯀꯅꯥꯝꯇꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦ, ꯑꯩꯒꯤ ꯈꯛꯇ ꯑꯣꯏꯅꯤꯡꯉꯤ꯫ ꯁꯤꯕꯨ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯃꯤꯁ? ꯋꯥꯍꯩ, ꯆꯤꯟꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯊꯥꯗꯣꯏꯃꯥꯒꯤ ꯃꯐꯝꯗꯗꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯌꯧꯅ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯨꯡꯁꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯕ ꯆꯩꯅꯥ ꯐꯥꯎꯔꯦ꯫ ꯁꯥꯒꯠꯂꯛꯄ ꯃꯪꯂꯥꯟꯒꯤ ꯑꯁꯥ ꯄꯨꯝꯕ ꯃꯤꯀꯨꯞꯁꯤꯗ ꯂꯣꯏꯅ ꯀꯤꯝꯊꯔꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤ ꯄꯤꯗꯅ ꯊꯨꯝꯍꯠ ꯅꯨꯄꯥ ꯃꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ, ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ꯫